ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯅꯤ ꯈꯛꯇꯅꯤ, ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ꯫ ꯋꯥꯔꯤ ꯑꯁꯤꯗ ꯄꯟꯖꯔꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯝꯇ ꯅꯠꯆꯗꯦ, ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯄꯟꯖꯕ ꯈꯛꯇꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯕꯕꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯊꯕꯛ ꯑꯃꯗꯤ ꯇꯧꯕ ꯐꯪꯖꯔꯦ꯫ ꯏꯕꯨꯡꯁꯤꯒꯤ ꯃꯤꯡꯁꯤ ꯃꯉꯥꯟ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯃꯇꯝ ꯑꯗꯣ ꯏꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯗꯗꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯗ꯭ꯔꯦꯁ ꯑꯍꯟꯕ ꯁꯦꯠꯂꯒ ꯃꯥꯡꯒꯣꯟꯗ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯎꯕ ꯃꯇꯝꯗ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯑꯩꯒꯤ ꯃꯇꯧꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯅꯁꯥꯗꯣ ꯏꯐꯤꯡ ꯐꯤꯡꯉꯤꯁꯤꯕꯣ?" ꯑꯩꯅ, "ꯏꯃꯥ, ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ." ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯩ ꯃꯥꯡꯒꯣꯟꯂꯣꯝꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯒꯤ ꯃꯇꯧꯁꯤꯗ ꯏꯃꯥꯗꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏ, "ꯀꯔꯤ ꯋꯥꯅꯣ? ꯁꯠ ꯍꯥꯏꯔꯛꯑꯣ. ꯅꯪꯅ ꯃꯔꯣꯟ ꯑꯃ ꯒ꯭ꯌꯥꯟ ꯃꯦꯟ ꯍꯦꯛ ꯇꯥꯗꯦ. ꯅꯁꯥꯗꯣ ꯏꯐꯤꯡ ꯐꯤꯡꯉꯤ." "ꯏꯃꯥ, ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯃꯈꯥꯔꯣꯝꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯎꯅꯕ ꯆꯠꯇꯧ ꯃꯥꯜꯂꯦ. ꯃꯁꯥꯒ ꯌꯥꯝꯅ ꯅꯥꯟꯅ ꯗ꯭ꯔꯦꯁꯀꯗꯣ ꯑꯍꯟꯕ ꯁꯦꯠꯇꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯄꯣꯁ ꯀꯌꯥꯝ ꯇꯧꯍꯧꯋꯦ ꯏꯃꯥ." ꯏꯃꯥꯅ ꯅꯨꯄꯤꯗꯣ ꯄꯥꯝꯗꯕꯗꯨꯗ ꯍꯥꯏꯕꯤꯒꯦꯅ ꯂꯥꯛꯄꯅꯤ ꯀꯩꯅꯣ꯫ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯏꯃꯥꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ, "ꯏꯕꯦꯝꯃ, ꯁꯤꯡꯗꯣ ꯑꯝꯇ ꯏꯟꯁꯤꯜꯂꯝꯃꯨ." ꯍꯥꯏꯔꯒ ꯏꯃꯥꯗꯣ ꯃꯥꯡꯒꯣꯟꯗ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯒ ꯗꯗꯥꯒꯗꯣ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯇꯥꯅꯤꯡꯕꯒꯤ ꯂꯝꯌꯥꯏꯒꯤ ꯀꯥꯗ ꯆꯦꯟꯊꯣꯛꯑꯒ ꯂꯦꯞꯄꯤ꯫ ꯗꯗꯥꯗꯣ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯁꯝ ꯍꯥꯠ ꯏꯁꯩꯒ ꯌꯥꯝꯅ ꯉꯪꯉꯦ꯫ ꯏꯃꯥꯅ ꯗꯗꯥꯒꯤ ꯈꯣꯡꯗꯒꯤ ꯇꯣꯟꯐꯥꯎ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯑꯦ꯫ ꯑꯗꯨꯒ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ?" ꯗꯗꯥꯗꯣ ꯏꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯁꯝꯗꯣ ꯍꯥꯠꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯆꯠꯂꯣꯏ ꯏꯃꯥ." "ꯏꯕꯨꯡꯉꯣ, ꯏꯃꯥ ꯈꯪꯉꯦ. ꯅꯪ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯆꯥꯁꯨ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ. ꯑꯗꯨ ꯅꯨꯄꯤꯗꯣ ꯏꯃꯥ ꯇꯁꯦꯡꯅ ꯄꯥꯝꯗꯦ. ꯃꯗꯨ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ?" ꯗꯗꯥꯗꯣ ꯏꯃꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯏꯁꯩ ꯉꯪꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕ ꯗꯗꯥꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯍꯦꯜꯂꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ꯫ ꯏꯃꯥꯁꯦ ꯃꯇꯝꯁꯤꯗ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯔꯒ ꯂꯩ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯂꯩꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕꯁꯤꯗ ꯏꯃꯥꯁꯨ ꯑꯩꯁꯨ ꯏꯄꯥꯗ ꯄꯥꯈꯠꯂꯦ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯅꯦ. ꯑꯩꯅ ꯐꯣꯟ ꯄꯥꯏꯕꯁꯦ ꯍꯩꯖꯕ ꯑꯣꯏꯔꯗꯤ ꯅꯣꯏꯗ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ." "ꯇꯧꯋꯦ, ꯉꯁꯥꯏꯁꯨ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯐꯣꯟꯗꯣ ꯑꯣꯐ ꯂꯩ ꯍꯥꯏꯕ." "ꯀꯩꯒꯤꯅꯣ ꯅꯣꯏꯒꯤ ꯐꯣꯟꯁꯤꯅ ꯇꯧꯕ ꯆꯠꯇ꯭ꯔꯤꯁꯤꯅ? ꯐꯣꯟꯗꯣ ꯊꯨꯒꯥꯏꯈ꯭ꯔꯣ." "ꯆꯤꯟ ꯊꯤꯔꯛꯀꯅꯤꯀꯣ. ꯃꯥꯒꯤꯗꯣ ꯑꯇꯣꯞꯄꯗꯒꯤ ꯇꯧꯔꯁꯨ ꯆꯠꯂꯣꯏ ꯍꯥꯏꯕ. ꯗꯗꯥꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯂꯩ ꯍꯥꯏꯔ ꯀꯩꯅꯣ? ꯑꯩ ꯀꯧꯔꯛꯀꯅꯣ ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯅꯪꯅ ꯋꯥꯕꯤꯔꯤ ꯀꯩꯒꯤꯅꯣ? ꯃꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯕꯅꯦ. ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯂꯣ? ꯅꯆꯥꯅꯨꯄꯥꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯆꯠꯀꯅꯣꯅ ꯈꯥꯝꯕ ꯀꯩꯗꯧꯒꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯌꯥꯔꯦ, ꯑꯩꯉꯣꯟꯗꯒ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯣ. ꯀꯩꯅꯣꯝ ꯇꯧ ꯌꯥꯗꯦ. ꯃꯆꯥꯅꯨꯄꯥꯗ ꯇꯥꯏꯅ ꯉꯝꯗ꯭ꯔꯒ ꯑꯩꯉꯣꯟꯗꯗ ꯇꯥꯏꯅꯩ. ꯑꯩꯁꯦ ꯅꯣꯏꯒꯤ ꯇꯥꯏꯅꯐꯝꯂꯣ?" ꯑꯁꯨꯝꯅ ꯑꯩꯅ ꯏꯃꯥꯗ ꯁꯥꯎꯔꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯕꯕꯥꯗꯣ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯀꯨꯞꯅ ꯄꯥꯜꯂꯛꯄ ꯌꯨꯝꯐꯝ ꯑꯣꯏꯕꯒꯤ ꯂꯤꯛꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯣ ꯗꯗꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯃꯌꯨꯝꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯃꯗꯨꯅ ꯏꯃꯥꯅ ꯊꯥꯛꯁꯨ ꯃꯥꯟꯅꯗꯕꯒꯤ ꯃꯤꯒꯤ ꯑꯍꯟꯁꯤꯡꯅ ꯄꯥꯝꯃꯦ ꯈꯟꯕꯒꯤ ꯇꯁꯦꯡꯅ ꯏꯃꯥꯅꯁꯨ ꯌꯥꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥꯗꯣ ꯃꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯉꯝꯃꯤ꯫ ꯃꯃꯥꯗꯨꯅꯁꯨ ꯗꯗꯥꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯃꯁꯤꯅꯁꯨ ꯏꯃꯥꯅ ꯇꯣꯛꯅꯕꯁꯨ ꯀꯌꯥꯔꯛ ꯍꯥꯏꯕꯅꯤ꯫ ꯑꯩ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯤ ꯏꯃꯥꯗꯣ ꯑꯃꯨꯛ ꯆꯪꯉꯛꯑꯦ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯐꯣꯟꯗꯣ ꯑꯝꯇꯒ ꯇꯧ ꯍꯥꯏꯕꯅꯤꯅꯦ. ꯑꯩꯅ ꯁꯣꯝꯗ ꯄꯥꯈꯠꯂꯤꯁꯤꯒ. ꯅꯣꯏꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯦ." "ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯑꯅꯨ ꯍꯥꯏꯕ. ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯗꯤ ꯐꯔꯕꯅꯦ.
ꯀꯩꯗꯧꯔꯒꯦ ꯃꯤꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯒ ꯐꯩ ꯅꯪꯁꯨꯅꯦ ꯅꯪꯁꯨ ꯍꯥꯏꯁꯤꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ 이마ꯁꯨ 사우나 ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗ ꯗꯗꯥꯁꯦ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ 이마ꯕꯨ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯦ 이마ꯗ ꯑꯩꯅ ꯇꯝꯃꯦ 이마ꯁꯨ ꯐꯅ ꯉꯥꯡꯖꯔꯕꯁꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯃꯧꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯃꯇꯝꯗ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯕꯅ ꯑꯣꯟꯊꯣꯛꯅ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯇꯝꯖꯩ ꯑꯗꯨꯕꯨ 이ꯅꯝꯃꯒ 이마ꯒꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯅꯗꯕ ꯍꯦꯜꯂꯛꯈꯤ ꯉꯁꯤꯒꯤ ꯃꯔꯝꯁꯨ ꯑꯇꯩꯒꯤ ꯑꯃ ꯅꯠꯇꯦ 이ꯅꯝꯃꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤ 이마ꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕ ꯌꯥꯗꯦ 이ꯅꯝꯃꯅ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯩ ꯅꯨꯃꯤꯠꯁꯤꯁꯨ 이마ꯅ 이ꯅꯝꯃꯗ ꯁꯅꯥ ꯑꯃꯇꯪ ꯋꯥꯏꯒꯦ ꯍꯥꯏꯔꯨꯕꯅꯦ ꯃꯗꯨꯁꯨ ꯑꯇꯩꯒꯤ ꯑꯃ ꯅꯠꯇꯦ ꯗꯗꯥ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯨꯕꯗꯣ ꯃꯗꯨ ꯈꯔꯗꯤ ꯁꯤꯡꯈ꯭ꯔꯒ ꯈꯔꯗꯤ ꯄꯨꯊꯍꯧꯔꯦ ꯃꯗꯨꯒꯤ 이마ꯅ 이ꯅꯝꯃꯒꯤ ꯁꯅꯥꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯑꯗꯨꯒ 이마ꯅ ꯑꯃꯨꯛ ꯊꯨꯅ ꯍꯟꯕꯤꯒꯦ ꯍꯥꯏꯕꯅꯦ 이ꯅꯝꯃꯁꯨ ꯍꯦꯛ ꯍꯥꯏꯕꯗꯗꯤ ꯄꯤꯕꯨꯗꯤ ꯄꯤꯔꯛꯑꯦ ꯑꯗꯨꯕꯨ 이마ꯅ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯍꯦꯟꯗꯣꯛꯄꯗꯒꯤ ꯅꯨꯡꯇꯤꯒꯤ 이마ꯗ ꯉꯥꯡꯕ ꯈꯠꯅꯕ ꯍꯧꯔꯛꯑꯦ 이마ꯁꯨ 이ꯅꯝꯃꯅ ꯁꯥꯎꯕ 이ꯅꯝꯃꯅ 이마ꯗ ꯉꯥꯡꯕꯗꯣ ꯑꯍꯥꯟꯕꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ 이마ꯅ ꯁꯣꯏꯕꯒꯤ ꯁꯥꯎꯗꯅ ꯉꯥꯡꯖꯔꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯤ ꯇꯁꯦꯡꯅ 이마ꯒ 이ꯅꯝꯃꯒꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯈ꯭ꯔꯦ ꯁꯥꯎꯅꯔꯕꯅꯤꯅ ꯄꯉꯥꯡꯁꯨ ꯉꯥꯡꯅꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ 이ꯅꯝꯃꯁꯦ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ 이마ꯁꯨ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗ 이마ꯅ 이ꯅꯝꯃꯗ ꯇꯣꯉꯥꯟꯅ ꯆꯥꯒꯅꯨ ꯄꯨꯟꯅ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯨꯏ ꯑꯗꯨꯕꯨ ꯃꯗꯣ 이ꯅꯝꯃꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯌꯥꯎꯔꯛꯀꯅꯤ ꯄꯩꯁꯥꯒꯤ ꯆꯪꯐꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯍꯤꯡꯖꯔꯒꯦ ꯅꯣꯏꯗ ꯑꯝꯇ ꯌꯦꯜꯂꯔꯣꯏ ꯍꯥꯏꯗꯨꯅ 이ꯅꯝꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯉꯛꯑꯦ ꯃꯁꯤꯗꯒꯤ 이마ꯁꯦ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤ 이마ꯁꯦ ꯃꯁꯥ ꯑꯩꯉꯣꯟꯗꯕꯨ ꯄꯪꯉꯥꯡꯗ ꯉꯥꯡꯂꯕꯁꯨ 이ꯅꯝꯃꯗꯗꯤ ꯅꯣꯡꯃꯇ ꯑꯀꯟꯕ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ ꯃꯤ ꯇꯥꯈꯤꯅꯤ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯩ 이ꯅꯝꯃꯗ 이마ꯅ ꯑꯌꯥꯝꯕ ꯉꯥꯡꯉꯤꯁꯦ ꯉꯟꯅ ꯍꯧꯒꯠꯂꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯗꯨꯛ ꯊꯥꯎ ꯃꯩ ꯊꯥꯎ ꯅꯄꯨꯔꯕꯅ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯧ ꯑꯁꯨꯝꯅ 이마ꯅ 이ꯅꯝꯃꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯈꯔ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅ ꯂꯩꯀꯥꯏ ꯈꯪꯅ ꯈꯠꯅ ꯆꯩꯅꯕꯗꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯅꯣꯡꯃꯇ ꯂꯩꯀꯥꯏꯗ ꯃꯃꯧꯕꯨ ꯍꯨꯜꯂꯒ ꯉꯥꯡꯗꯦ 이ꯅꯝꯃꯁꯦ ꯐꯩ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯗꯗꯥꯁꯨ ꯃꯉꯥꯏ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ 이ꯅꯝꯃꯗꯁꯨ ꯆꯩꯍꯠꯇꯦ 이마ꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯦ 이ꯅꯝꯃꯒꯤ ꯑꯀꯥ ꯌꯦꯡꯉꯒ ꯗꯗꯥꯁꯦ ꯋꯥ ꯉꯥꯡꯉꯦ ꯃꯁꯤꯗꯒꯤ 이마ꯁꯦ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯣꯏꯅ ꯀꯞꯈꯤ ꯑꯩꯅ ꯑꯣꯏꯅ 이마ꯗ ꯆꯩꯍꯠꯂꯦ ꯑꯁꯨꯝꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯇꯤ ꯇꯣꯈꯥꯏ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ 이ꯅꯝꯃꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯉꯦ 이마ꯗꯤ ꯃꯆꯥꯅꯨꯄꯥ ꯎꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ 이마ꯅ ꯍꯥꯏꯕꯗꯒꯤ 이ꯅꯝꯃꯁꯨ ꯆꯥꯛꯀ ꯊꯣꯡ ꯌꯥꯗꯕꯒ ꯗꯗꯥꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯗ ꯍꯥꯞꯄꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯄꯨꯟꯅ ꯑꯃꯨꯛ ꯆꯥꯏ ꯑꯗꯨꯕꯨ ꯅꯣꯡꯃ 이마ꯅ 이ꯅꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯨꯏ ꯑꯕꯦꯝꯃ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯒꯗꯕꯅꯤ ꯀꯨꯞꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯧ ꯆꯥꯛꯇꯣ ꯌꯥꯝꯅ ꯊꯣꯡꯖꯤꯟꯒꯅꯨ ꯑꯣꯛꯀꯗꯕ ꯈꯔꯗꯨꯗ ꯊꯣꯡꯉꯨ ꯆꯥꯛꯇꯣ ꯁꯦꯡꯅ ꯊꯝꯃꯨ ꯊꯤꯕꯗ ꯌꯥꯝꯅ ꯊꯤꯖꯤꯟꯒꯅꯨ ꯑꯣꯛꯇ꯭ꯔꯁꯨ ꯁꯦꯡꯅ ꯊꯝꯃꯗꯤ ꯍꯥꯞꯄ ꯌꯥꯏ ꯌꯥꯝꯅ ꯍꯥꯞꯆꯤꯟꯒꯅꯨ ꯆꯥꯛ ꯂꯦꯝꯕꯁꯦ ꯃꯤ ꯅꯥꯕꯅꯤ 이마ꯅ 이ꯅꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯕꯁꯦ 이ꯅꯝꯃ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ 이ꯅꯝꯃꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯅ 이마ꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯉꯦ 이마 ꯆꯒꯠ ꯉꯥꯡꯅꯨꯕ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯒꯦ 이마ꯒꯤ ꯉꯥꯡꯕ ꯍꯧꯔꯒ ꯇꯣꯛꯇꯕꯤꯗꯣ ꯇꯧꯔꯅꯨ ꯌꯥꯔꯦ ꯇꯧꯔꯛꯑꯅꯤ ꯅꯪꯒꯤ ꯑꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯗꯕꯤꯁꯦ ꯍꯣꯏ 이마ꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯅꯦ 이ꯅꯝꯃꯒꯤ ꯀꯥꯒ ꯑꯩꯒꯤ ꯀꯥꯒꯁꯦ ꯅꯛꯅꯩ ꯑꯗꯨꯅ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯕ ꯃꯇꯝ ꯃꯤꯁꯤꯛꯂꯕ ꯃꯇꯝꯗꯗꯤ 이ꯅꯝꯃꯅ ꯍꯦꯛ ꯗꯗꯥꯗ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯁꯨ ꯇꯥꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩ ꯀꯩꯝꯇꯗꯤ ꯍꯥꯏꯗꯦ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯏꯊꯛ ꯑꯍꯟ ꯉꯥꯛꯇꯅꯤ 이마ꯗ ꯍꯥꯏꯔꯨꯔꯦ 이마ꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯃꯁꯤ ꯈꯜꯂꯒ ꯑꯩꯅꯁꯨ ꯑꯌꯥꯝꯕ ꯍꯥꯏꯗꯕꯅꯤ 이ꯅꯝꯃꯅ ꯗꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯣꯏꯒꯤ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ
ꯅꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯤꯔꯤ ꯁꯔꯥ ꯈꯔ ꯈꯛꯇ ꯆꯥꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯑꯩꯈꯣꯏꯒ ꯅꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯁꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯝꯅꯤ ꯁꯨꯃꯥꯏꯅ ꯄꯪꯌꯦꯡ ꯌꯦꯡꯁꯟꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯑꯩ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯏꯅꯝꯃꯅ ꯗꯗꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠꯇꯣ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯂꯣꯟꯅꯁꯨ ꯀꯞꯆꯈꯤ ꯗꯗꯥꯅꯗꯤ ꯏꯅꯝꯃꯗ ꯍꯥꯏ ꯑꯉꯥꯡ ꯇꯥꯔꯅꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯏꯃꯥꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯅꯣꯡꯉꯥꯟꯕꯒ ꯗꯗꯥꯅ ꯏꯃꯥꯗ ꯍꯥꯏ ꯏꯃꯥꯁꯨ ꯍꯣꯏ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯇꯣꯉꯥꯟꯅ ꯍꯦꯛ ꯆꯥꯈꯤꯕꯗꯒꯤ ꯏꯅꯝꯃꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯤ ꯗꯗꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯛꯇꯅꯤ ꯗꯗꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯂꯤ ꯏꯔꯨꯖꯗꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯁꯨꯝꯅ ꯗꯗꯥ ꯂꯩꯇꯕ ꯃꯇꯝ ꯏꯅꯝꯃꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯍꯧꯁꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯆꯠꯂꯦ ꯅꯨꯃꯤꯗꯥꯡꯗꯒꯁꯦ ꯊꯦꯡꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯧꯁꯤ ꯁꯥꯟꯅꯕ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯥꯒ ꯂꯝꯕꯥ ꯆꯥꯅꯕ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯄꯥꯔꯒ ꯌꯨꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯊꯛꯑꯕꯖꯥꯠꯅꯤ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯏ ꯑꯩꯒꯤ ꯏꯃꯥꯒ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯉꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯏꯅꯝꯃꯁꯦ ꯆꯪꯉꯛꯄ ꯃꯈꯣꯟ ꯇꯥꯏ ꯃꯊꯟꯇ ꯅꯠꯇꯦ ꯃꯤ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯕꯁꯨ ꯃꯥꯜꯂꯦ ꯑꯁ ꯅꯪꯕꯨ ꯌꯦꯟ ꯊꯣꯡꯕꯗꯣ ꯂꯨꯄꯥ 50ꯇꯁꯨ ꯂꯩꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯦꯍꯦ ꯍꯣ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯉꯁꯥꯏ ꯍꯧꯁꯤ ꯁꯥꯟꯅꯕꯗ ꯂꯣꯏꯅ ꯇꯛꯈ꯭ꯔꯒ ꯗꯥꯎ ꯌꯥꯗꯕꯁꯦ ꯌꯥꯗꯕꯖꯥꯠꯅꯤ ꯏꯅꯝꯃꯅꯅꯦ ꯍꯥꯏꯔꯤꯕꯗꯣ ꯃꯇꯝꯗꯨꯗ ꯏꯅꯝꯃ ꯒꯪꯒꯥꯅ ꯍꯥꯏ ꯑꯁ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯅꯤꯄꯨ ꯇꯥꯅꯤ ꯅꯪꯕꯣ ꯀꯅꯥꯒꯤ ꯏꯅꯦꯝꯄꯣ ꯑꯩ ꯈꯪꯗꯦꯁꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯀꯨꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯔꯤ ꯑꯣꯔꯗꯤꯀꯥꯅꯣ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯕ ꯌꯦꯡꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯀꯜꯂꯛꯄꯩꯅꯦ ꯃꯣꯏꯅ ꯐꯅꯌꯥꯝ ꯍꯣꯠꯅꯔꯁꯨ ꯃꯄꯨꯟꯁꯤꯗ ꯑꯩ ꯇꯥꯟꯅꯕꯁꯨ ꯉꯝꯃꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯑꯃꯨꯛ ꯏꯅꯝꯃꯁꯦ ꯅꯤꯁꯥ ꯄꯥꯡꯈꯠꯂꯛꯄ ꯖꯥꯠꯅꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ ꯃꯇꯥꯒꯨꯝꯅꯤ ꯇꯥꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯁꯦ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯤ ꯁꯣꯝꯗꯅ ꯏꯃꯥꯗꯤ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯇꯥꯔꯒ ꯃꯁꯥꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯅꯪꯅ ꯀꯩꯝꯇ ꯉꯥꯡꯕꯤꯔꯨꯅꯣ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯃꯣꯏꯅ ꯂꯧꯒꯗꯕꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯦ ꯏꯅꯝꯃꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯣꯏꯈꯠꯂꯛꯏ ꯑꯌꯨꯛ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯃꯆꯥ ꯑꯅꯤꯒꯤ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯗꯅ ꯍꯧꯁꯤ ꯁꯥꯟꯅꯕ ꯉꯟꯇꯥ ꯑꯗꯨꯝ ꯆꯠꯈꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯗꯨꯀꯥꯟ ꯆꯪꯉꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯕ ꯍꯧꯁꯤ ꯁꯥꯟꯅꯕ ꯆꯠꯄ ꯊꯦꯡꯅ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯌꯨ ꯊꯛꯄ ꯅꯨꯃꯤꯠ ꯑꯁꯤꯁꯨꯅꯦ ꯏꯅꯝꯃꯁꯦ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯃꯆꯥ ꯑꯅꯤꯗ ꯉꯔꯥꯡꯒꯤ ꯑꯔꯩꯕ ꯆꯥꯛꯁꯤꯡꯗꯣ ꯆꯥꯔꯣ ꯍꯥꯏꯔꯒ ꯗꯨꯀꯥꯟꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯁꯤꯜꯂꯒ ꯍꯧꯁꯤ ꯁꯥꯟꯅꯕꯝꯂꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥ ꯃꯊꯟꯇ ꯅꯠꯇꯦ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯥꯒ ꯂꯝꯆꯞ ꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯑꯃꯁꯨ ꯄꯨꯜꯂꯤ ꯏꯃꯥꯁꯦ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯒꯅꯣ ꯅꯣꯏ ꯑꯅꯤ ꯈꯠꯅꯔꯒ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕꯅꯦ ꯏꯃꯥꯅ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯒꯗꯕꯁꯨ ꯂꯩꯇꯦ ꯃꯥꯗꯤ ꯏꯀꯥꯏ ꯈꯪꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯦꯝꯖꯤꯜꯂꯦ ꯏꯃꯥꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯁꯨ ꯑꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯃꯥ ꯂꯩꯇꯕ ꯃꯇꯝ ꯃꯁꯨ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯒ ꯆꯥꯛ ꯑꯗꯨꯝ ꯄꯤꯖꯩ ꯃꯥ ꯂꯩꯔꯕꯗꯤ ꯏꯃꯥꯅ ꯆꯥꯛ ꯄꯤꯖꯕꯁꯦ ꯁꯦꯝꯖꯤꯜꯂꯦꯅ ꯍꯥꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯏꯅꯝꯃꯁꯦ ꯃꯣꯏꯒꯤ ꯀꯥꯗ ꯃꯣꯏ ꯑꯅꯤ ꯑꯃꯒ ꯌꯨ ꯊꯛꯑꯦ ꯍꯥꯏꯕ ꯈꯪꯉꯦ ꯃꯣꯏꯁꯦ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯛꯏ ꯏꯅꯝꯃꯅ ꯍꯥꯟꯅ ꯍꯥꯏ ꯍꯣꯏ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤꯗꯅꯕ ꯍꯥꯏꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯇꯥꯟꯅꯗꯅ ꯑꯩꯁꯦ ꯁꯦꯝꯖꯤꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗꯅ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯋꯥ ꯄꯜꯂꯨ ꯌꯥꯕ ꯅꯠꯇꯦ ꯇꯥꯅꯤꯡꯗꯦꯅ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯃꯥꯅ ꯄꯩꯁꯥ ꯂꯩꯕꯒ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯅꯤ ꯍꯥꯏꯕꯅꯦ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯈꯔ ꯇꯧꯕꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯅꯪꯗꯤ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒ ꯀꯧꯁꯨ ꯀꯧꯅꯗꯅ ꯑꯗꯣ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯐꯣꯡꯅ ꯌꯨ ꯊꯛꯄꯗꯣ ꯌꯥꯕꯅꯤꯅ ꯐꯩ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯅ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯊꯤꯅ ꯉꯥꯡꯅꯤ ꯐꯨꯒꯦꯅ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ ꯃꯁꯤꯗꯅꯦ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯑꯉꯥꯡ ꯑꯄꯤꯕꯁꯦ ꯊꯅꯝꯂꯒ ꯏꯄꯥꯝ ꯆꯠꯂꯤꯁꯦ ꯍꯣꯏꯅꯦ ꯅꯪꯗꯤ ꯑꯗꯨꯅꯕꯨ ꯐꯩꯅꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪꯗꯤ ꯅꯐꯝꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯀꯦꯗꯅ ꯂꯥꯡꯗꯅ ꯀꯣꯏꯕꯒꯁꯦ ꯅꯨꯡꯇꯤꯒꯤ ꯆꯠꯇꯅ ꯃꯖꯥ ꯇꯧ ꯌꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯑꯍꯨꯝꯃꯛ ꯀꯟꯅ ꯅꯣꯛꯏ꯫ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯣꯏꯒꯤ ꯃꯇꯧꯁꯦ ꯍꯦꯟꯃꯜꯂꯤ, ꯃꯧ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯐꯠꯇꯦ, ꯌꯨ ꯊꯛꯄ ꯃꯥꯜꯂꯤꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯁꯨ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯊꯤꯒꯠꯇꯨꯅ ꯍꯦꯛꯇ ꯈꯠꯅꯩ꯫ ꯃꯥꯅ ꯍꯦꯛꯇ ꯑꯆꯨꯝꯕ ꯁꯥꯏ, ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯍꯣ ꯑꯩꯁꯦ ꯁꯣꯔ ꯍꯣꯟꯗꯧꯒ ꯇꯜꯂꯦ, ꯑꯩꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯨ, ꯅꯠꯇꯦ ꯑꯩꯕꯨ ꯌꯦꯡꯁꯤꯟꯅꯕ ꯑꯩꯅ ꯇꯣꯂꯣꯞ ꯄꯤꯔꯒ ꯃꯣꯏꯁꯤꯕꯨ ꯊꯝꯕ ꯖꯥꯠꯂꯣ? ꯑꯩ ꯄꯥꯅꯕꯒꯤ ꯄꯩꯁꯥꯒ ꯐꯪꯖꯥꯠꯂꯥ? ꯅꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯒ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯂꯤ ꯀꯩꯒꯤꯅꯣ? ꯂꯩꯀꯥꯏꯁꯦ ꯍꯤꯡꯕ ꯂꯨꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯁꯦ ꯏꯅꯝꯃꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯁꯦ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯊꯣꯛꯑꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏ, ꯏꯅꯝꯃ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ? ꯍꯩ ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯑꯩꯉꯣꯟꯗ ꯍꯩꯁꯤꯡꯖꯤꯜꯂꯛꯀꯅꯣ꯫ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯉꯥꯡꯉꯛꯄꯗꯣ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯇꯟꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯏꯅꯝꯃꯗꯣ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯁꯨꯅꯤ꯫ ꯏꯃꯥꯁꯦ ꯀꯩꯊꯦꯜꯗ ꯂꯪ ꯂꯧꯕ ꯆꯠꯂꯨꯅꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯦ꯫ ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯁꯥꯎ ꯁꯥꯎꯅ ꯆꯪꯉꯛꯑꯦ꯫ ꯑꯩ ꯎꯕꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯕꯨꯡ ꯑꯍꯟꯁꯤꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯀꯩꯝꯇ ꯈꯪꯗꯕ ꯖꯥꯠꯂꯥ? ꯅꯕꯨꯡꯗꯤ ꯀꯗꯥꯏ ꯆꯠꯈꯤ? ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯏꯁꯥꯎ ꯁꯥꯎꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ? ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯃꯦ? ꯏꯅꯝꯃꯅ ꯌꯨ ꯊꯛꯄꯩꯔꯣ? ꯃꯗꯨꯗꯤ ꯗꯗꯥꯅ ꯌꯥꯔꯤꯗꯨꯗꯤ, ꯃꯥꯅꯁꯨ ꯄꯤꯊꯛꯏꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯅꯅꯦ ꯗꯗꯥꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯗꯣ꯫ ꯗꯗꯥꯅꯁꯨ ꯌꯥꯕꯅꯤꯅ ꯏꯅꯝꯃꯅ ꯀꯅꯥ ꯃꯋꯥ ꯂꯧꯗ꯭ꯔꯤꯁꯦ꯫ ꯑꯗꯨꯒꯤꯅꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯏꯃꯥꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯑꯩꯒ ꯏꯃꯥꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ꯫ ꯂꯝꯍꯩꯀꯥꯏꯒ ꯏꯅꯝꯃꯒ ꯊꯪꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯁꯨ ꯏꯅꯝꯃꯅ ꯍꯦꯛꯇ ꯂꯥꯟꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯏꯃꯥꯒ ꯑꯩꯒꯁꯦ ꯇꯁꯦꯡꯅ ꯀꯤꯔꯕꯅꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯁꯥꯟꯅꯩ꯫ ꯏꯕꯦꯝꯃ, ꯅꯅꯦ ꯁꯈꯤꯗꯣ ꯀꯩꯊꯦꯜꯗ ꯊꯦꯡꯅꯩ꯫ ꯃꯥꯅ ꯅꯅꯝꯃꯒꯤ ꯃꯔꯝꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕ? ꯅꯅꯦ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯅꯝꯃꯗꯣ ꯑꯋꯥꯡꯂꯣꯝꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯕ ꯃꯤ ꯈꯔ ꯂꯞꯄ ꯂꯝꯍꯥꯡꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯃꯥ ꯈꯛꯇꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯍꯧꯋꯦ ꯍꯥꯏ꯫ ꯃꯥꯅꯗꯤ ꯃꯗꯣ ꯈꯪꯗꯕ ꯖꯥꯠꯅꯤ꯫ ꯅꯨꯄꯥꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯆꯤꯡꯅꯩ, ꯈꯔ ꯁꯦꯟꯅꯧ, ꯍꯧꯖꯤꯛ ꯃꯧ ꯌꯥꯝꯅ ꯃꯥꯡꯅꯔꯕꯅꯤꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥ, ꯃꯤ ꯆꯨꯝꯅ ꯈꯪꯅꯕ ꯑꯣꯏꯔꯝꯅꯤꯕ꯫ ꯏꯃꯥ, ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯦ꯫ ꯃꯤꯅ ꯍꯥꯏꯔꯛꯑꯁꯨ ꯐꯖꯅ ꯍꯥꯏꯔꯝꯃꯣ꯫ ꯏꯃꯥꯒ ꯏꯅꯝꯃꯒ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯅꯁꯨ ꯈꯪꯕꯒꯤ ꯃꯤꯅꯁꯨ ꯏꯅꯝꯃꯗꯅ ꯑꯃ ꯍꯥꯏꯅꯤ, ꯏꯃꯥꯗꯅ ꯑꯃ ꯍꯥꯏꯅꯤ, ꯖꯥꯠ ꯖꯥꯠꯅꯦ ꯍꯥꯏꯖꯤꯜꯂꯛꯀꯗꯧꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯩꯅ ꯏꯃꯥꯁꯦ ꯅꯝꯍꯠꯂꯒ ꯉꯥꯡꯉꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯅꯝꯃꯁꯦ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯦ꯫ ꯐꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯤ ꯑꯃꯒꯁꯨ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯩ꯫ ꯃꯗꯣ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅ ꯍꯥꯏꯕ ꯈꯪꯉꯦ꯫ ꯏꯅꯝꯃꯒ ꯄꯨꯜꯂꯤꯕ ꯄꯥꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯥꯗꯣꯛꯑꯕ ꯑꯌꯥꯕ ꯅꯨꯄꯤ ꯉꯥꯛꯇꯅꯦ꯫ ꯃꯣꯏꯁꯤꯡꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏ, ꯅꯨꯄꯥ ꯎꯅꯕꯗ ꯊꯦꯡꯅꯕ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯗꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯦ ꯈꯔ ꯁꯝꯖꯤꯜꯂꯒꯦ꯫ ꯏꯅꯝꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯁꯨꯝ ꯂꯥꯛꯑꯦ꯫ ꯃꯇꯝꯁꯦ ꯗꯗꯥꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯕ ꯃꯇꯝꯅꯦ꯫ ꯏꯃꯥꯅ ꯑꯩꯒꯤ ꯐꯣꯟꯗ ꯗꯗꯥꯗ ꯐꯣꯟ ꯇꯧ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯇꯧꯋꯦ꯫ ꯑꯗꯨꯒ ꯏꯃꯥꯅ ꯗꯗꯥꯗ ꯏꯅꯝꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯍꯥꯏꯔꯨꯏ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯣꯏꯅ ꯀꯟꯈꯠꯂꯒ ꯏꯃꯥꯗ ꯑꯣꯏꯅ ꯉꯥꯡꯉꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯇꯟꯗꯅ ꯃꯇꯨꯡꯗ ꯏꯃꯥꯅ ꯗꯗꯥꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤꯈꯩꯅ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯗꯨꯅ ꯍꯧꯋꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠꯇꯣ ꯇꯜꯂꯦꯅ ꯆꯠꯇ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯃꯥꯒ ꯄꯨꯟꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯨꯁꯦ ꯍꯥꯏꯕꯗꯒꯤ ꯇꯜꯂꯦ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤ ꯑꯩꯁꯨ ꯏꯅꯝꯃꯒ ꯄꯨꯟꯅ ꯆꯠꯂꯦ꯫ ꯑꯩꯗꯤ ꯂꯩꯁꯥꯕꯤꯁꯦ ꯑꯩꯇꯔꯅ ꯈꯜꯂꯨꯕꯅꯦ꯫
ꯑꯗꯨꯒꯗꯤ ꯏꯅꯝꯃ ꯒꯪꯒꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯌꯥꯎꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯂꯣꯡꯒꯥꯅꯦ, ꯌꯥꯝꯅ ꯇꯣꯏꯅꯕꯨꯗꯤ ꯄꯨꯟꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅꯤ ꯄꯨꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯟꯗꯛ ꯏꯃꯥꯅ ꯗꯗꯥꯗ ꯉꯥꯡꯈꯤꯕꯗꯣ ꯃꯗꯨꯒꯤ ꯗꯗꯥꯅꯁꯨ ꯏꯅꯝꯃꯗ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤ꯫ ꯑꯩ ꯌꯥꯎꯔꯗꯤ ꯗꯗꯥꯅꯁꯨ ꯀꯩꯝꯇ ꯍꯥꯏꯔꯣꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯑꯩ ꯈꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯅ ꯏꯅꯝꯃ ꯒꯪꯒꯥꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯄꯣꯔꯣ ꯍꯥꯏꯗꯨꯅꯁꯨ ꯍꯧꯕ ꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯕꯒꯤ ꯑꯩꯁꯨ ꯈꯔ ꯇꯜꯂꯝꯕꯗꯣ ꯈꯔꯗꯤ ꯐꯔꯦ꯫ ꯉꯥꯅꯨ ꯑꯅꯤꯅꯤ ꯉꯧꯔꯤꯕꯁꯦ, ꯆꯥꯛꯀꯗꯤ ꯏꯅꯝꯃ ꯒꯪꯒꯥꯅ ꯊꯣꯡꯉꯒ ꯄꯨꯔꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯧꯕ ꯈꯔ ꯀꯣꯊꯔꯒ ꯍꯩ ꯃꯍꯤ ꯁ꯭ꯄ꯭ꯔꯥꯏꯠꯇꯣ ꯒ꯭ꯂꯥꯁꯇ ꯈꯔ ꯍꯩꯔꯒ ꯑꯩꯒ ꯏꯅꯝꯃ ꯒꯪꯒꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯌꯥꯒ ꯏꯕꯥꯅꯤꯗ ꯄꯤꯔꯛꯑꯦ꯫ ꯃꯌꯥꯗꯤ ꯐꯠ ꯂꯥꯎꯅ ꯊꯛꯆꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ꯫ ꯊꯛꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯝꯃ ꯒꯪꯒꯥꯅ ꯅꯣꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯏ, ꯊꯛꯆꯤꯜꯂꯨꯅꯦ, ꯀꯩꯅꯣꯅꯦ ꯑꯉꯥꯡꯅ ꯂꯤꯈꯠꯀꯅꯣ ꯍꯥꯏꯗꯨꯅ ꯆꯩꯁꯜꯂꯛꯄꯗꯒꯤ ꯑꯩꯅ ꯂꯧꯔꯒ ꯐꯠ ꯊꯛꯆꯤꯜꯂꯦ꯫ ꯑꯩ ꯏꯅꯝꯃꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯏꯅꯝꯃꯁꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯉꯦ꯫ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯀꯩꯗꯧꯒꯦ, ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯈꯤꯇꯪꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯉꯥꯎꯔꯛꯏ꯫ ꯌꯥꯝꯅ ꯊꯛꯇ꯭ꯔꯁꯨ ꯈꯤꯇꯪ ꯊꯛꯄꯗꯤ ꯅꯨꯄꯤꯗꯗꯤ ꯏ ꯅꯨꯡꯁꯤ ꯐꯩ ꯍꯥꯏꯕꯅꯦ, ꯑꯗꯨꯅꯅꯦ꯫ ꯏꯅꯝꯃꯁꯨ ꯊꯛꯅꯤꯡꯗꯅ ꯊꯛꯄ ꯅꯠꯇꯦ, ꯃꯤꯅ ꯏ ꯅꯨꯡꯁꯤ ꯐꯩ ꯍꯥꯏꯕꯒꯤ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯅꯦ ꯅꯨꯡꯇꯤꯒꯤ ꯊꯛꯏꯁꯦ꯫ ꯃꯗꯨꯗꯒꯤ ꯏꯅꯝꯃꯁꯨ ꯈꯔ ꯐꯔꯛꯏꯅꯦ꯫ ꯏꯅꯝꯃꯁꯦ ꯉꯁꯤꯗꯤ ꯍꯔꯥꯎꯔꯒꯤ ꯃꯇꯥꯒꯨꯝꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯥꯕꯨ ꯋꯥꯔꯧꯋꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯃꯥꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯩꯅꯕꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯥꯅ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄ ꯅꯨꯃꯤꯠꯇꯤ ꯈꯣꯟꯁꯦ ꯀꯟꯅ ꯉꯥꯡꯉꯒ ꯏꯃꯥꯕꯨ ꯍꯨꯜꯂꯒ ꯑꯗꯨꯝ ꯉꯥꯡꯉꯦ꯫ ꯁꯣꯝꯗꯅ ꯏꯃꯥꯅ ꯀꯞꯄꯒ ꯂꯩꯗꯣꯏꯅꯦ꯫ ꯑꯉꯛꯄꯅꯤ ꯏꯅꯝꯃꯒꯤ ꯄꯨꯛꯆꯦꯜꯁꯤ꯫ ꯏꯅꯝꯃꯒ ꯏꯅꯝꯃ ꯒꯪꯒꯥ ꯍꯣꯏꯗꯤ ꯃꯔꯣꯡꯒ ꯊꯣꯛꯇ꯭ꯔꯦ, ꯆꯥꯛꯀ ꯆꯥꯗꯕꯤ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯂꯤꯔꯗꯤ ꯁꯥꯡꯉꯅꯤ, ꯈꯔ ꯁꯝꯖꯤꯟꯅꯒꯦ꯫ ꯃꯇꯝꯗꯣ ꯗꯗꯥꯁꯤ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ, ꯏꯅꯝꯃꯁꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤ ꯗꯗꯥꯅ ꯊꯕꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄꯒꯤ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯕꯗꯒꯤ ꯗꯗꯥꯁꯦ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯕ ꯁ꯭ꯋꯥꯏꯗꯅꯤ ꯏꯅꯝꯃꯒ ꯗꯗꯥꯒꯁꯦ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯑꯦ꯫ ꯏꯃꯥꯒ ꯑꯩꯒꯗꯤ ꯇꯨꯝꯃꯨꯔꯕꯅꯤ꯫ ꯈꯠꯅꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ꯫ ꯗꯗꯥꯅ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯕ ꯃꯇꯝꯗ ꯏꯅꯝꯃꯒ ꯏꯅꯝꯃ ꯒꯪꯒꯥꯒꯁꯦ ꯌꯨ ꯌꯣꯟꯐꯝ ꯗꯨꯀꯥꯟꯗ ꯇꯣꯏꯅ ꯂꯩꯔꯝꯃꯦꯅ ꯇꯝꯃꯛꯄ ꯖꯥꯠꯅꯤ꯫ ꯃꯣꯏꯁꯨ ꯂꯧꯕ ꯆꯠꯄꯗ ꯏꯅꯝꯃꯒ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯕ ꯖꯥꯠꯅꯤ꯫ ꯗꯗꯥꯁꯨ ꯏꯅꯝꯃ ꯌꯨ ꯊꯛꯑꯦ ꯍꯥꯏꯕꯁꯦ ꯃꯁꯤꯕꯨꯗꯤ ꯈꯪꯕ, ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯔꯛꯄꯗꯗꯤ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯀꯥꯡꯕꯨꯗꯨꯒ ꯃꯣꯏꯒ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤꯅ ꯏꯅꯝꯃ ꯍꯣꯏꯁꯨ ꯀꯔꯤꯁꯨ ꯈꯜꯂꯛꯇꯕꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯅꯗꯤ ꯏꯃꯥꯗꯣ ꯆꯪꯉꯒ ꯈꯥꯝꯃꯨꯅ ꯍꯥꯏꯕꯅꯦ, ꯑꯗꯨꯕꯨ ꯏꯃꯥꯅ ꯆꯪꯉꯒ ꯈꯥꯝꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗ ꯌꯥꯎꯔꯨꯅ ꯍꯥꯏꯕꯗꯨ ꯇꯥꯔꯦ, ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯗꯗꯥꯁꯨ ꯏꯃꯥꯗ ꯆꯠꯂꯒꯦꯕ ꯍꯥꯏꯔꯝꯗꯅ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯗꯗꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯅꯝꯃꯗꯤ ꯃꯤ ꯑꯃꯒ ꯑꯃꯨꯛ ꯄꯥꯔꯒ ꯅꯨꯡꯇꯤꯒꯤ ꯌꯨꯁꯦ ꯈꯔ ꯑꯗꯨꯝ ꯊꯛꯑꯦ꯫ ꯑꯗꯨꯒ ꯏꯃꯥꯗ ꯁꯦꯝꯖꯤꯜꯂꯤ ꯁꯥꯖꯤꯜꯂꯤ, ꯃꯆꯥꯅꯨꯄꯥꯅ ꯑꯩ ꯎꯍꯟꯅꯤꯡꯗꯅꯕ ꯌꯥꯍꯟꯅꯤꯡꯗꯅꯕ ꯇꯧꯔꯤꯅꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯗꯣ ꯆꯪꯉꯣꯏꯅ ꯀꯟꯅ ꯇꯥꯁꯅꯨ ꯍꯥꯏꯕꯒꯨꯝ ꯃꯇꯥꯒꯨꯝꯅꯤ ꯏꯅꯝꯃꯅ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯒ ꯏꯅꯝꯃꯒꯁꯦ ꯑꯃꯨꯛ ꯈꯠꯅꯔꯦ, ꯄꯨꯔꯥ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯤꯕꯁꯦ꯫ ꯆꯐꯨꯅ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯃꯥꯗꯅ ꯑꯃ ꯍꯥꯏ, ꯑꯗꯨꯒ ꯏꯅꯝꯃꯗꯅ ꯑꯃꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯁꯤꯁꯨ ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗ ꯃꯌꯥꯝꯗ ꯋꯥꯠꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯄꯤꯊꯛꯈꯤꯕꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯕꯒ ꯀꯣꯛꯁꯦ ꯉꯥꯎꯈꯠꯂꯛꯇꯅ ꯍꯟꯗꯣꯛꯀꯦꯁꯨ ꯇꯧꯔꯛꯑꯦ꯫ ꯑꯩ ꯄꯨꯛ ꯄꯥꯏꯇꯨꯅ ꯈꯥꯡꯈꯤ꯫ ꯏꯃꯥꯅ ꯃꯗꯣ ꯈꯪꯈꯤꯗ꯭ꯔꯥ? ꯈꯪꯉꯒꯅ ꯀꯃꯥꯏ ꯇꯧꯕ? ꯃꯁꯤ ꯈꯜꯂꯒ ꯌꯥꯝꯅꯁꯨ ꯄꯥꯈꯠꯆꯩ꯫ ꯑꯗꯨꯕꯨ ꯎꯆꯤꯟꯅꯥꯆꯤꯟꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯅ ꯀꯩꯝꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯒꯨꯝꯁꯤ, ꯆꯥꯍꯩꯗꯕ ꯆꯥꯒꯨꯝꯁꯤ, ꯆꯠꯍꯩꯗꯕ ꯂꯤꯆꯠ ꯆꯠꯈꯨꯝꯁꯤ ꯍꯥꯏꯖꯒꯦ꯫ ꯏꯅꯝꯃꯗꯤ ꯍꯥꯟꯅꯒꯤ ꯂꯤꯆꯠꯁꯦ ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯍꯟꯗꯛꯇꯤ ꯗꯗꯥꯁꯦ ꯁꯨꯇꯤ ꯀꯨꯏꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯐꯅ ꯀꯨꯏꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯦ ꯏꯅꯝꯃꯒ ꯗꯗꯥꯒꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯩ꯫ ꯅꯨꯃꯤꯠꯇꯨꯗ ꯈꯠꯅꯔꯤꯕꯗꯣ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯗꯗꯥꯅ ꯏꯅꯝꯃꯒꯤ ꯐꯣꯟ ꯄꯥꯏꯔꯤꯀꯥꯟꯗ ꯅꯨꯄꯥ ꯑꯃ ꯐꯣꯟ ꯇꯧꯔꯛꯄ ꯖꯥꯠꯅꯤ꯫
ꯃꯗꯨꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯉ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯑꯣ, ꯃꯧ ꯃꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯒꯤꯁꯨ ꯌꯥꯎꯖꯈꯤꯅꯤꯅ ꯐꯥꯒꯤ ꯇꯧꯔꯛꯄꯖꯥꯠꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯝꯃꯦ ꯑꯩꯒ ꯏꯃꯥꯒꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯇꯟꯅꯅ ꯆꯪꯗꯦ, ꯑꯗꯨꯕꯨ ꯁꯨꯝ ꯈꯠꯅꯕꯁꯦ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯏꯃꯥꯒ ꯑꯩꯒꯁꯨ ꯆꯪꯁꯤꯜꯂꯦ꯫ ꯗꯗꯥꯅ ꯏꯅꯝꯃꯁꯦ ꯐꯨꯕꯖꯥꯠꯅꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯨ ꯄꯥꯈꯠꯅ ꯀꯞꯄꯒ ꯐꯃꯨꯡ ꯀꯥꯆꯤꯟꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯃꯣꯏ ꯑꯅꯤꯅ ꯈꯠꯅꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯇꯟꯅꯅ ꯆꯪꯗ꯭ꯔꯕꯅꯦ꯫ ꯅꯨꯄꯤꯁꯦ ꯈꯔ ꯍꯦꯃꯜꯂꯤ, ꯐꯨꯁꯅꯨꯅ ꯍꯥꯏꯅꯩ꯫ ꯏꯅꯝꯃꯗꯣ ꯃꯆꯤꯟꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯅꯨꯄꯥꯗꯣ ꯏꯃꯥꯟꯅꯕꯅꯤ, ꯆꯨꯝꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯅ ꯑꯗꯨꯝ ꯇꯧꯋꯦ꯫ ꯗꯗꯥꯅꯗꯤ ꯑꯗꯨꯗꯤ ꯃꯥ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯒꯦ, ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯏꯅꯝꯃꯒ ꯗꯗꯥꯒ ꯃꯨꯟꯅꯩ꯫ ꯐꯣꯟꯗꯣ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯈꯠꯅꯕ ꯑꯣꯏꯔꯝꯃꯦ꯫ ꯏꯅꯝꯃꯅ ꯍꯥꯏꯁꯤꯅ ꯀꯩꯒꯨꯝꯕ ꯃꯤꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ, ꯆꯨꯝꯅ ꯇꯤꯟꯅꯕꯅꯦ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯗꯗꯥꯕꯨ ꯈꯥꯝꯖꯤꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠꯇꯣ ꯈꯔ ꯅꯦꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯅꯤꯈꯛ ꯂꯥꯛꯑꯦ꯫ ꯑꯗꯨꯅ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯏꯅꯝꯃꯅ ꯗꯗꯥ ꯈꯪꯍꯟꯗꯅ ꯄꯩꯁꯥ ꯄꯨꯁꯟꯕꯒꯤꯅꯦ꯫ ꯃꯤꯁꯤꯡꯗꯅ ꯗꯗꯥꯅ ꯄꯩꯁꯥꯗꯣ ꯂꯧꯑꯣꯅ ꯂꯧꯕꯅꯤ, ꯃꯥꯁꯨ ꯈꯪꯉꯦ, ꯃꯥꯅ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤ ꯑꯩꯅ ꯍꯥꯏꯕꯅꯦꯅ ꯑꯣꯏꯗ ꯄꯥꯗꯁꯦ ꯉꯥꯡꯕꯖꯥꯠꯅꯤ꯫ ꯃꯤꯁꯤꯡꯗꯨꯅꯁꯨ ꯗꯗꯥꯁꯦ ꯇꯣꯂꯣꯞ ꯆꯥꯕꯅꯤꯅ ꯊꯥꯖꯗꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯒꯤꯁꯨ ꯄꯩꯁꯥꯗꯣ ꯀꯗꯥꯏꯗ ꯊꯝꯒꯦꯅ ꯈꯠꯅꯕꯅ ꯂꯣꯏꯔꯦ꯫ ꯄꯩꯁꯥ ꯃꯐꯝꯁꯨ ꯑꯃꯈꯛꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯐꯝꯁꯦ 8-9 ꯁꯨꯔꯝꯃꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯏꯃꯥꯁꯦ ꯑꯍꯤꯡ ꯀꯌꯥꯅꯤ ꯇꯨꯝꯗ꯭ꯔꯤꯕꯁꯤ꯫ ꯑꯩꯅ ꯏꯃꯥꯕꯨ ꯉꯥꯡꯉꯦ, ꯏꯃꯥ ꯀꯔꯤ ꯀꯥꯟꯅꯕꯗ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ꯫ ꯑꯩꯅ ꯏꯃꯥꯕꯨ ꯊꯝꯖꯤꯜꯂꯦ꯫ ꯑꯁꯦꯡꯕꯒꯤꯅꯦ, ꯗꯗꯥꯁꯨ ꯃꯗꯨ ꯃꯉꯥꯏ, ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯏꯃꯥꯗ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯅꯠꯇꯦ, ꯃꯗꯨꯅꯁꯨ ꯏꯃꯥꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯗꯗꯥꯁꯦ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯕ ꯈꯪꯗꯦ꯫ ꯏꯃꯥꯗ ꯃꯥ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣꯅ ꯌꯨ ꯊꯛꯑꯒ ꯀꯞꯄꯒ ꯍꯥꯏ꯫ ꯏꯃꯥꯅꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯗꯗꯥꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯗꯗꯥꯁꯨ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯏꯅꯝꯃꯒꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯈꯪꯉꯦ꯫ ꯍꯟꯗꯛ ꯃꯔꯛ ꯏꯅꯝꯃꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯎꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥ ꯀꯥꯔꯦ, ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇ꯭ꯔꯦ, ꯃꯌꯥꯡꯁꯨ ꯏꯀꯪ ꯀꯪꯁꯤꯜꯂꯦ꯫ ꯌꯨꯝꯗꯁꯨ ꯇꯣꯏꯅ ꯂꯩꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯅꯝꯃ ꯊꯤꯕ ꯃꯤ ꯌꯥꯝꯅ ꯂꯥꯛꯑꯦ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯍꯪꯉꯨꯕꯗ ꯄꯩꯁꯥ ꯄꯨꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯦ꯫ ꯏꯅꯝꯃꯅ ꯄꯨꯊꯔꯤꯕ ꯄꯩꯁꯥꯁꯦ ꯈꯖꯤꯛꯇ ꯅꯠꯇ꯭ꯔꯦ, ꯀꯔꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯊꯈꯤꯕ ꯄꯩꯁꯥꯅꯣ ꯈꯪꯗ꯭ꯔꯦ꯫ ꯗꯗꯥꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯑꯕꯅꯤꯅ ꯏꯅꯝꯃꯒꯤ ꯃꯑꯣꯡꯁꯦ ꯈꯪꯕꯒꯤ ꯌꯥꯝꯅ ꯁꯥꯎꯋꯦ꯫ ꯌꯨꯝꯗ ꯂꯩꯔꯣꯏꯅ ꯍꯥꯏ꯫ ꯍꯥꯟꯅꯒꯤ ꯄꯩꯁꯥꯗꯨꯅ ꯗꯗꯥꯅ ꯃꯥ ꯁꯤꯡꯒꯦꯅ ꯗꯥꯏ ꯇꯧꯅꯔꯒ ꯈꯔ ꯈꯔ ꯁꯤꯡꯕꯖꯥꯠꯅꯤ꯫ ꯏꯅꯝꯃꯅꯁꯨ ꯗꯗꯥꯗ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ, ꯏꯃꯥꯟꯅꯕ ꯑꯃꯅ ꯊꯤꯀꯥ ꯇꯧꯁꯤ, ꯄꯩꯁꯥꯗꯣ ꯌꯥꯝꯅ ꯀꯥꯟꯅꯅꯤ ꯍꯥꯏꯕꯗꯒꯤ, ꯏꯃꯨꯡꯒꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯦ ꯍꯥꯏꯕꯗꯒꯤ ꯗꯗꯥꯁꯨ ꯏꯅꯝꯃꯅ ꯍꯥꯏꯕꯗꯣ ꯊꯥꯖꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅꯕꯗꯒꯤ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯗꯗꯥꯁꯨ ꯌꯨꯝꯗ ꯂꯩꯕꯒꯤ ꯏꯅꯝꯃꯒꯤ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯈꯪꯉꯦ꯫ ꯃꯁꯤꯗꯒꯤ ꯗꯗꯥꯅ ꯅꯨꯃꯤꯠꯁꯦ ꯏꯅꯝꯃꯕꯨ ꯃꯄꯥꯝꯗ ꯆꯠꯂꯣꯅ ꯐꯨꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯏꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯈꯥꯝꯗꯦ, ꯑꯩꯁꯨ ꯈꯥꯝꯗꯦ꯫ ꯑꯩꯅ ꯏꯃꯥꯗꯣ ꯆꯪꯉꯨꯅꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯗꯅ ꯄꯥꯈꯠꯇꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯥꯅ ꯆꯪꯈꯤꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯉꯦ꯫ ꯑꯩꯅ ꯍꯦꯛ ꯆꯪꯕ ꯃꯇꯝꯗ ꯑꯩꯅ ꯎꯔꯤꯕꯗꯣ ꯃꯗꯨ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯏꯅꯝꯃꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ, ꯏꯃꯥ ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯀꯞꯄꯒ ꯂꯩꯔꯝꯃꯦ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯁꯨ ꯀꯞꯄꯦ, ꯑꯩꯁꯨ ꯏꯅꯝꯃ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩꯁꯨ ꯀꯞꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯨꯊꯈꯤꯕ ꯄꯩꯁꯥꯗꯨꯅ ꯃꯤꯒꯤ ꯄꯩꯁꯥ ꯈꯔꯗꯤ ꯑꯗꯨꯝ ꯄꯨꯊꯔꯤ, ꯇꯣꯂꯣꯞ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ꯫ ꯑꯗꯨꯕꯨ ꯏꯅꯝꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯍꯥꯟꯅ ꯏꯅꯝꯃꯕꯨ ꯋꯥꯔꯧꯔꯝꯃꯕꯁꯨ ꯏꯅꯝꯃꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯥꯅ ꯏꯅꯝꯃꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯩ꯫ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯤ, ꯃꯧ ꯐꯠꯇꯦ, ꯃꯅꯦꯝꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯗꯣ ꯅꯨꯄꯤꯗꯨꯅ ꯁꯣꯏꯕ ꯅꯠꯇꯦ,
ꯃꯁꯤ ꯅꯨꯄꯥꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯈꯨꯠꯁꯥꯅ ꯋꯥꯔꯛꯄꯤꯌꯨ, ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯇꯥꯟꯅꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨ, ꯇꯥꯕꯤꯌꯨ, ꯏꯃꯨꯡ ꯀꯥꯏꯒꯗꯕ ꯐꯠꯇꯕ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯩꯊꯠꯄꯤꯌꯨ꯫ ꯍꯧꯖꯤꯛꯅ ꯆꯠꯅꯕꯤ ꯑꯣꯏꯅ ꯅꯨꯄꯤꯅ ꯌꯨ ꯊꯛꯄ ꯃꯁꯤ ꯂꯝ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯂꯩꯅꯔꯝꯒꯅꯤ꯫ ꯅꯨꯄꯤꯅ ꯌꯨ ꯊꯛꯄꯁꯤ ꯂꯦꯝꯕ ꯆꯠꯅꯕꯤꯗꯧꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯆꯍꯩꯗꯕ ꯆꯥꯕ ꯀꯌꯥꯁꯤꯗꯒꯤꯅꯤ ꯉꯁꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯏꯕꯁꯤ꯫ ꯀꯦꯌꯨ, ꯂꯥꯡꯉꯨ, ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯨ, ꯃꯧꯅꯦ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄꯤꯌꯨ꯫ ꯉꯁꯤ ꯏꯅꯝꯃꯅ ꯌꯨꯗ ꯂꯥꯏꯆꯨꯕꯤ ꯑꯣꯏꯗꯨꯅ ꯅꯤꯁꯥꯒꯤ ꯃꯌꯥꯏꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯗꯗꯅ ꯂꯝꯆꯠ ꯁꯥꯖꯠ ꯃꯊꯧ ꯃꯔꯝ ꯈꯪꯗ꯭ꯔꯤꯕ ꯃꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯃꯨꯕꯒꯤꯅꯤ ꯉꯁꯤ ꯂꯩꯈꯥ ꯇꯥꯍꯧꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯊꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯟꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ, ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯝꯆꯠ ꯐꯥꯖꯤꯟꯕꯤꯌꯨ, ꯑꯁꯦꯡꯕ ꯃꯃꯥ ꯑꯃ ꯑꯣꯏꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯡꯖꯕꯒꯦ? ꯃꯥꯡꯈ꯭ꯔꯕ ꯃꯇꯝ, ꯏꯖꯠ ꯂꯩꯈꯥ ꯇꯥꯈ꯭ꯔꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ, ꯆꯍꯩꯗꯕ ꯆꯥꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫